ꯑꯍꯥꯟꯕꯃꯛꯇꯗ ꯄꯥꯏꯁꯣꯔꯕꯨ ꯃꯄꯥꯟ ꯅꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ YouTube live streaming amadi Facebook live streaming da akhoi channel asubu jengbiriba Krista di imung manung oikraba kodimakpu Samananda Maibam ayana Prabhu Yesu Krista gi mingda konona kuramjari ngasi aina mayamda sharing tawjaningba isorgi wahi adudi Joshua haiba lairi asi aina pazaba matamda masidagi aimonda phangjaba para haitare masidagi aimonda phangjaba thangna adigi matangda aina aigi marupsingda aina sorgi wahi ase aina sharing tawjaningmani tasenama haiba taragadi Joshua haiba nupa asi he never criticized leader haibani ma leader ama oina ma kaidongaida ma criticize tawdaba haidare silinawsing aduga loina koina Joshua gi tamjagadaba para hairagadi aina tamjaba haidare ko aikoina lusingba ama oike hairabadi lusingba singbu aikoina kaidongaida thina ngangmoidobani haibasi aina Joshua gi lairik chidigi aina tamjabani aduga lusingba singbu kaidongaida thina ngangano haibani aduga loina lusingba singi asoiba aikoi kaidongaida uroidobani lusingba singi asoiba kaidongaida akoina thiroidobani aduna lusingba singbu mokogi asoiba du uraga akoina ngangbada maduda aikoi kaidongaida saru yaroidobani hai maramdi lusingba khodimak isorna khandopibani haibase kaidongaida kakkawoidobani adani silinawsing Joshua haiba nupasi yamna humble oiba aduga yamna ke haidare mamonda heart labor humble heart labor haidare aduga servanthood aduga character yam phajaba isorbu kiba adu matam chuppada isorbu kai khunaba misat amasu oirami aduna Joshua 1:1 gi matumina leader amagi seba tawbiba ase aina Joshua gi life dagi aina phambaduni aduna criticize tawbagi mahot aikona gedoba aikoina leader singbu seba tawbiba adu Krista da lakraba zilinaw singbu aikoina seba tawbiba maramdi Matthew chapter 20 verse 90 ki matumina mi ki masanipa aduna mi singna seba tawunanaba mana taibang pamda lapanati adubu mi singbu seba tawbinabagi damata mana taibang pambada lakhibani hai adudagadi aikoina Yesu Krista na mana mi singi seba tawbiba taragadi aikoina su mi singi damata seba tawbiba se yamna mathau tai haibasini ena miyana thamjaningbase aikoina sorgi aningpa apambada aikoina thawai asembagi tung injaduna adu Holy Spirit direction da koina setpa sorgi aningba apambadu da koina lakjaba taragadi soidana nomadi nang aigi tawjari bi sorgi thawala sida thawai ki lusingbada isor nangbu phangwang jingkat bigani aduga mi singna ikai khumna biba aduso soidana isor na oyen bigani hai pumnama asi aikoina sorgi thawal toba ama oiba taragadi aikoi yamna nolokpa misingbu ikai khumna biba aduga isorbu kina satpa aduga loinana aikoida isorna tawbikrabasina ningsinglaga isorda tawbiman khangbu utpase isor magi aningba apamba duni haina ina thamjai aduni sinawsing aikoi kedongoida Joshua na he never criticized tawkiba man kedongoida criticize tawkilaba adugumdana nang ainasu kana amatada aikoina criticize tawdaba isorbu kibaga loinana ibung amagi tugal tawjaba taragadi soitna aikoi mahi yamba punsi oigani masini aina mayamda Joshua ge directly phangjaba para du mayamda sharing tawjaningba anoba sahi singani kongama thoina lakpasida aigi nungsizaraba Krista de imung manung oikraba selinawsi marma pangsing kwai panamapu Samananda Maibam ayaki fellowship family singna aigi family ki taraptagi so jaitham amhon bijari isorna inthana harawna maina thamiduna isorgi thawalda hena mahi yanba ingthana numaina leiba adugumba chahi ohen bisano haina haijagi panamaki matakta isorna bor pinami buwisano panamaku amona Samananda Maibamna Prabhu Yesu Krista gi ningda khurumjari